Meiteising Hanjillakpa Yaroi Haiduna Kuki Singna rally Chtkhre manipur da furup masen gi lan tholakpadagi Imphal East ki dolai thabi area da lairakhiba Meiteising lanjelaktuna relief camp singda changjafam lauraba singi manungdagi masagi mayumda hongjin hanaba yaba singdi lenga ki maikeidagi su hongjin hanaba thorang tawakpagi mayokta ngasi Kuki in peace cycle gi miteng makhada furup asigi miyosingna Meiteising dolai thabi area da leiba mayum singda Hanjillakpa Yaroi Haiduna rally Chtkhre rally asi dolai thabi dam gi awang thangba sarukta festun amasung banner paiduna chatkhibani aduga dolai thabi gi awang lomda leiba koireng gi khuldasu Meitei gi mahosada gi khunda leita rakhibani rally da saruk yakhiba singna lengakta Meitei singbu hongjin hanaba laukhalakliba thorangbu yaningdaba phongdoktuna settlement plan at dolai thabi no resettlement without mutual agreement respect bumper zone haina iba banner paiki saruk yakhiba singna no peace no resettlement we want justice amasung justice before peace haiba kholau singsu lauki ngasigi khongjong asina maram oiraduna thohaningdaba thodok sing tholaktanaba security force singna check shin ngak senki